State asida thokliba kanglup masel khatnariba hatoknariba kanglup amaga hunariba mayam asina Manipur gi leiteng oire Bharat ki atai state singi mamangda ikaire haina MPCC ki president K.Meghachandra na phongdokre Tamenglong District Congress Committee na sinduna Nungba Community Hall da ngasi pangthokpa nongmagi oiba Joint Organizational Meeting and Interaction Program da athoiba mitung gi warol piraduna Meghachandra na Khaktana hai Hauzik oiriba Manipur gi fibam asida aikhoi masel amata oina punsinminaduna hanagum Nungsinaba adu Khaktana lamdam asida Tappa amadi Chaokhtpa Purakpa Ngamgani haiki Lamdam asidagi hominarakpa laibak asi semgatminarakpa aikhoi maselgi marakta lainariba thamoigi oiba mari adu amuk nauhongnana jasin hanbagi tanja adu lakle secularism da thazaba party asigi wakhalon loinana lamdam asigi lairik heiraba naharol singi tunggidamak khallaga aikhoi ngasi mafam asida lakpani mahakna Khaktana hai miyoi kharana rajniti gi asengba wakhalon adudi leitaba namfuda rajniti tauge haina khanba rajniti da haisingba sabasingna Manipur asi ut olhalle ku leibak oihalle tangdu leita handre kangkhong chahelle state asida free movement leitre potchagi mamal kham thengna wanghalle lairik heiraba naharol sing thabak phangdabagi ngauna halle Manipur gi hauzik oiriba fibam asida miyoi lising humfu hena mayum makai tu thadokibadagi chahi ohum fajilaklaba fawba relief camp da leiribani Masi pumnamak double engine gi laigak asigi makhadani masi makhoina nushina handabani khana hannabani maramaduna hauzik leiriba amodpa rajniti ki system asi ahongba purakpa mathau tai hairaduna hauzik leiriba political system asida ahongba purakpa Khaktana Manipur da tangdu leitaba Tappa purakpa ngamgani haiki amaga nushinadaba dharma amaga nushinadaba community amaga khadaba Sainaba, Hanaba, Yanaba Masina, Manipur ki leiteng oil. Bitri ki mamang ikai, Bharat ki state ki mamang ikai. Asin koi na laksari masiki. Hawin na rakwa, ay koi isini na umay. Party, asin mo wakalon, secularism. Miyam amatani, community, mayam sisi amatani, hay mo wakalon da. Lasi, Tamoiga leina nusiba mari lamda basiki santi sagat minarkiba lamda basiki leina sagat minarkiba koyam sikse amuka hona nanghona nang sing herkanda lasi hawru naharol singiraman dari khairba naharol sing thabak phangdaba prajana yang kidamakta aho baba porgranawa kona bagi tanja adu lore ekoi community amaga khanabaya Nungsinaba nana lamdam asida chapatwa ahongba development for ngani hai se patharja baga laksabani miyoi kamu kharana rajniti gi wakhalon asingbadi leitaba namthuna rajniti tauge haina khangba Rajniti hai sing kasat ngasidi Manipur se ole Manipur pure bak koire santi por kongamre free movement leitre koti maman lawing betul lawre naharol sing kamau ngare maramasina asikuba tanja asida Manipur gi hoji kuiba hibam mi singhu henbara Relief Kendra Sahi Ahum Bharat Basibak Laibasibo Karamba Prajana Karamba Yui Mai Degi Mase Laigakasi Makhada Double Engine Laigakasi Makhada Taku Bani Laibani Nungsina Handabani Kanahan Bani Zainabani Maramasina Masi Rajniti Ahomba Electoral System Mase Hongkong Kuti Tangai election fazana niyo na paikan na ta Manipur da ahong porna na bagi wakal se election ahong bali na pamatam da soida na Manipur da ahong porna lugai why money has been allotted but they have all eaten up the money, so the politics in Manipur is not for the youth.
The politics in Manipur is not for women. The politics in Manipur is not about the future. The politics in Manipur is all about talking the past and swindling the money. So dear friends, we have to change the politics in Manipur. And who is going to change the politics in Manipur? The Gen Z, the way they change the politics in